चुरचानपुरदी फोला सारेने हौजिक हौजिक चुरचानपुरदा KNB Myanmar based कुकी terrorist mayam ama changchenduna duty tawduna leire hairi karam haina Churachandpurda Myanmar romdagi KNB mayam ama changchalaga leiribano aduda kukisingna thamaiba post se isinau mayam taminasi kukisingna Myanmar dagi changaiba kuki KNB singa maron phaunaba ngamdabadagi yamna aruba fibam da leinare KNB singna khangiba se Myanmar maron tani hai adudi achoba khudam changdam amani Myanmar romdagi kuki singna adu maina illegally mayam ama kuki terrorist mayam pusalaga Manipur sida irang saugatli hai base asi achoba khudam changdam amani asi gi pause ana taminagi marol ngang bu ngaktane Churachandpur da duty tawriba KNB makhaide Manipur da ngangna riba thadong marol ga manadaba atopa Myanmar marol ngange haina kuki NP ukrulna tholokpa notice ke information amade tongan ba wafam kaya iduning tawno share tor adu nakana maromda amuk Meitei ki mathakta mass report taunabagi tamakta kukisingna anuba lalong ama sanari naga singi mathakta kukisingna dhamka tawgibagi post thagatliba ado fake ni haina haigadabani aduga Meitei na sandokpa aranba pawni haina haigadabani aduga Meitei singi mathakta mass report tawgadabani haina kukisingna thanariba message aju yengminarasi chinau mayam Maramda kukis na makoy na thagat kipa po samada nagada makoy na dhamka tawduna ngang kipa matang adubu Meitei da oina onsinduna Meitei da maral sina bagi damakta makoy masel thana kipa message amabu Suruchandra Judoka semi Meitei na translate tawduna miyam da khangalakli translate aduda asumna phongdokli madudi masi fake ni haigidabani aduga Meitei singna aranba paw sandokpani haigidabani masi hairga mass report tawhansi haina kukis na makoy masel paw phonaduna asumna phongdokli kukising na nongwai kaptabida lan tawri Lan gi plan amukamuk sagalei ukhul kamjong romda Myanmar romdagi changakpa kuki hengai khando ani aina nagai chanau singna lauthokpa matamda ukhul kamjong da Myanmar romdagi chengchanduna leiriba kuki myam amana chenabagi thaurang tawrakpa matamda kuki ingpi gi maigei dagi kuki amatang chenba yaroi haina kuki ingpi gi maigei dagi notice thoklei kuki singi lalong maigei dagi kuki myam ama kausalaga karamba Matamda karamba mikupta landak sige haibagi kukising lalong sanaba loidri nongwai kapta bidasu hojik kukisingna lanse aduki matik semgat sagat lebase pause taminasi chinau mayam May kapna bagi paw ta de haidana lan loi kibanate kukising ge lan ge strategy made tactical move advance oisalakle ukrul kamjong romda hojik tension yamna wangna lei naga singna ukrul kamjong da kuki khulda Myanmar da gi sangsilakpa kuki sek tawgani hairubadagi mafam adugi kukising pakhatuna chenaba tawrokpada kuki NP ukrulna notice ama thokre notice adu da palliba warol singde ukrul amadi kamjong da laiba kuki amata yum thadoktuna chen khiba yaroi karigumba senba taraga de afaba oiry makoina senbada sijinaba gari phawba phagatuna sijinagani haribane kukilen pesna aduga hojik kangjong ukhul tamenglong tengnopol amari Churachandpurda Myanmar based kuki terrorist mayam ama changchenduna leire hairi hojik karam haina Manipur border lanjalaga Myanmar romdagi hairiba Myanmar based kuki terrorist changchenduna leiribano adusu kuki singna taba mafam singda kuki singna rule kaiba illegally asugumba thabak kayama tawri base asi chinau mayam ahamada si pause ana taminarasi Myanmar based kuki terrorist group aina khangnaba KNB group sing kuki village volunteer force amade kuki terrorist organization aina maming logduna mafam kya da leire haidi mafam sing adudi kamjong ukrul tamenglong tengnopal amade Churachandpur dani haidi nongmai ka aduga mukamuk kuki singna nagagi mathakta ngang khiba thamkhiba singdo Kukilen page admin na mage wafam phongdokpani kaina kukising na silibado kukisingi anoba lalongni asigi pausisu taminasi chinau mayam NPS na naga silence tawribasi asengbani kukising gi naga gi mathakta tawgadaba lan gi plan adu leak oikrabani lan gi plan leak oirubagi ni kukilen page ki admin kuki mayam sangdana lale sengdok khaliba masa gi person opinion ne haina sengdok khaliba sine amadi KSO na naga gi mathakta sengdok liba sine intelligence report ki matungina kamjong da leiriba kuki village volunteer force ayambana KNB ngaktane KNB batch lokthoklaga kuki village volunteer saraga leibane
उखरुल गे लितान फाउबा KNB मसिंग यामना लेरे तमेंगलोंग दसु KNB थोंख्रे KNB गा कुकी विलेज वॉलंटियर अमदी सु कुकी टेररिस्ट सिंगापुर न लेमिनारे कांगपोकपी दसु अनौबा KNB मयाम थोंदुन लेरे उखरुल कामजोंग तमेंगलोंग तेंगनौपल कांगपोकपी द लाक्तुन लेरेबा KNB सिंग असिदे थादौ मरोल खंगबा मदे थादौ मरोल ngang ngakne Churachandpur da duty tawriba KNB makhaide Manipur da ngangnariba thadau marol ga manadaba atopa Myanmar marol ngange haina kuki NP ukrulna tholokpa notice ke information amade tongan ba wafam kaya iduning thongno share tawragle Maitai siba ngai birano Maitai gi mathakta landaba ngai birano India gi mathakta landaba ngai birano Myanmar based kuki terrorist KNB na mafam khudingi thanna leire hairi base Maitai micham kaya gi mathakta landadri ngai gi mamangda hairi ba KNB Myanmar based kuki terrorist sing se lengang na thubu matamda tanthokpi khina bagi tamakta lenga ki pungning chingjinjege aduga kuki sing na lalong sanaba Maitai de taina sansi aduga Maitai da mass report tausi kuki sing na naga gi mathakta dhamka tawhibado fake ni aina sandoga Maitai gi mathakta mass report tausi aina kuki sing na lalong ke ano makhal gi lalong ni kuki sing na sanaba lepte nongmai kapsan ningba matamda nongmai kapsalakpa aduga hojik nongmai kapta bida kuki sing na taba mafam sing da Myanmar omdegi mi pusala ga KNB tanatana Myanmar dagi kuki illegal immigrants mayam ama pusala ga hojik khunda aduna leihalli haibase ukhul ronda leiriba kuki sing Myanmar omdagi changpa kuki sing khandoni tanthoni ta haiba matamda kuki ingpina hekta order thoi kuki amatang chenba yaroi haina makhoi di khangi kuki chenba yar Myanmar gi kuki khandoni haira kuki chenba yaroi hairi base kari artha lege kari connection lege aikhoi da hairoba Myanmar dagi lakpa Maitai khandokani hairoba akhoi Maitai ama phau chen ba thaurang tawroyaba aduna aikhoi gi Maitai gi magi desu adu thokloyaba Maitai amatang chenba yaroi na maramdi aikhoi Myanmar dagi changakpa na tabina adubu Myanmar dagi changakpa kuki khandoni haiba matamda kuki ingpina hekta order thoi kuki amatang chenba yaroi na achida achoba khudam amani haibada kuki singse Myanmar gini aduna Myanmar gi khandoni habda kuki singse soidana chengani habase kuki ingpi singna kuki leader singna Myanmar gi kuki singse loina chengani haba khangbani na moina chenba yaroi haina hana order hekta thoiyaba aduga Maitai gi mathakta taina sansi nagada kuki singna ngangkiba warning tawkiba lan tawrasi kaina moina haikiba mayamdo fake ne na sandoksi kaina kuki singna chin thiba minai illegal immigrants kuki singi lalong se asum lepte pari mom channel sibu yengbiriba mayam puna pui kai khum nazari isinau mayam hauji kuki singna KNB Myanmar based kuki terrorist mayam ama pusala aga anuba lalong kaya ama sanarei nongmai kapa lep khare aina haujik lan loire aina khanba yade kuki singna nongmai kapa lepingai tanja asida mafam khudingakta Myanmar omdagi kuki pusala ga lalong kaya ama sanari haibase asi achoba khudam changdam amani karam haina Churachandpur da Tamenglong da aduga hojik kuki singna tariba mafam singda Myanmar based toriba KNB changjalaga leiribano adu oiregadi aikhoi gi India gi leiriba central government central force mayama thabiriba central force singduna Myanmar omdagi changakpa kuki KNB singduna changakpa matamda central force singdo ohauda bara natraga karam haina Myanmar da base toriba KNB sing changjalaga leiribano aba kuki singna Kangpopi romda Churachandpur romda aduga Tamenglong romda hojik ukhul romda KNB ngakta leire haibagi asugumbagi post kaya ama KNB hojik Myanmar omde changaiba KNB singa kuki singa maron faunaba ngamdare Myanmar omde changakpa KNB singna Myanmar marondagi hena khangde haibagi asugumbai kuki singi post kaya ama laieba aduna haijagadabadi kuki singna irang se hojik sanariba matau bawong lalong Maitai gi mathakta landaba amadi Manipur thugaina gi honariba se India thugaibaga chapmana bani haibase asi ekhoi gi leiriba central government na amadi leiriba state government na ain kaina changjala Myanmar based toriba KNB singsibu athuba matamda thigat piraga KNB singbu mai gi mafamda tanthok pikhiba amadi hojik high school Polin high school dusu
kukisingna kem sajenduna leire hairi khangna asugumba pau kayama thoklabani adu oiragadi hairiba kuki terrorist illegal immigrant singna tawningba tawriba ase yadi haibase chapchaba khanganba adugumba chairak ama pibam thoi haibase asi wafam se tang thamjage aduga india da hojik india da myanmar amdagi changja leiba kuki terrorist singna india sida ain kaina changa aga drone bombing missile rocket bomb tawraga india gi mathakta landai haibase hojik asigumba pause ekhoi khakna haibanate national media yauna ground reality report kaya ama thagat khibal leirabani micham kaya gi mathakta landa khibal leirabani adu tanatana ekhoi gi manipur gi leiriba ahamba cm gi yum phauna kukisingna attack tawkhibal leirabani micham kaya ama kukisingna drone bombing tawduna thawai lawkhibal leirabani ado hojik amuk anobo pau kaya ama hojik sandorai kene bina mafam kaya da changjal loga kukisingna illegal immigrants Myanmar amdagi kuki mayam ama pusalaga kari lalong amuk sanadori banu haibase ekhoigi leiriba central government amadi state government na athuba matamda mi sinadringai matamda hojik maitai misam kaya ama kukisingna landabadagi thawai thana loikhrabani amuk kukisingna anoba lalong sanaraga maitai kaya gi mathakta landadringai gi mamangda changjal leiba kuki narco terrorist illegal immigrant singsibu KNB singsibu athuba matamda tankhaibi nabagi tamakta lenga ki pukning chingjinjage ichinaw mayam aduna akhoi cheksin leminasi ado ngasi gi di ichinaw mayam video se matang se ga loisanjarage video siga soiran yaukhiba kaya leraga songakpi gani aina pari mom channel na yengbi riba mayam punam ke famda ikok nonjari akhoi apun boina iramdam imaleba kanminasi yelehumi mayam punjalaga Manipur se hana gumna tangdu leitana ingna tapna ekhoi leimine se wafam se si haijage ima lebak na yai phare ibudo pakhang mana yai phare mathang video da mo unarasi chanaw mayam